ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ 2020ꯗ ꯃꯌꯥꯝꯅ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯥꯔꯃꯤꯒꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯇꯧꯈꯤꯗ꯭ꯔꯕ ꯃꯐꯝ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯅꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯒ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯂꯧꯕꯁꯦ ꯑꯗꯨ ꯑꯣꯄꯟꯅꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯒ ꯁꯤꯒ ꯔꯤꯂꯦꯁꯟ ꯀꯥꯡꯕꯨꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥꯡ ꯆꯍꯤꯗ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯇꯧꯈꯤꯗ꯭ꯔꯕꯁꯤꯡꯁꯤꯒꯤꯅꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯁꯥꯝꯒ ꯃꯅꯤꯄꯨꯔꯒꯀꯣ ꯑꯩꯈꯣꯏ ꯁꯤꯜꯆꯔꯒꯤ ꯑꯣꯏꯅꯗꯤ ꯃꯥꯟꯁꯤꯄꯨꯔꯗ ꯔꯦꯂꯤ ꯇꯧꯗꯣꯔꯤ 2021ꯗ ꯅꯣꯕꯦꯝꯕꯔꯒꯤ ꯗꯦꯠ 1ꯗꯩꯅ ꯗꯦꯠ 8 2021ꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯣꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯗꯦꯠ 1 to ꯗꯦꯠ 8 ꯑꯣꯛꯇꯣꯕꯔ 2021 ꯑꯗꯩꯗꯤ ARO ꯔꯪꯒꯥꯄꯥꯍꯥꯔ ꯃꯐꯝꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯧꯒꯅꯤ ꯍꯣꯖꯥꯏꯒꯤ ꯑꯣꯏꯅꯗꯤ ꯇꯦꯖꯄꯨꯔꯗ ꯗꯦꯠ 4 ꯖꯅꯋꯥꯔꯤ ꯗꯦꯠ 4 ꯖꯅꯋꯥꯔꯤꯒꯤ ꯇꯨ ꯗꯦꯠ 2 ꯐꯦꯕꯋꯥꯔꯤ ꯑꯣꯏꯗꯣꯔꯦ ꯅꯦꯛꯁ ꯏꯌꯔꯅꯤ 2022ꯒꯤꯅꯤ ꯁꯤꯒꯩꯁꯤꯒ ꯑꯩ ꯑꯦꯖ ꯂꯤꯃꯤꯠꯁꯨ ꯍꯥꯏꯖꯔꯛꯀꯦ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯨ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯥꯔꯃꯤꯗ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯦꯜꯒꯤ ꯉꯛꯇꯅꯤ ꯑꯗꯨꯅ ꯐꯤꯃꯦꯜꯒꯤꯁꯨ ꯄꯥꯝꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯗ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯈꯪꯅ ꯍꯩꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯅꯠꯆꯗꯦ ꯑꯩꯅ ꯈꯖꯤꯛ ꯈꯪꯖꯕꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯅꯤꯡꯅ ꯇꯧꯖꯕꯅꯤ ꯑꯁꯤꯒꯩꯁꯤꯒ ꯃꯌꯥꯝꯅ ꯐꯦꯛ ꯅ꯭ꯌꯨꯁꯇꯤꯅ ꯅꯠꯆꯗꯦ ꯃꯌꯥꯝꯅ ꯁꯔꯆ ꯇꯧꯔꯒꯁꯨ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯍꯩꯔꯕ ꯃꯌꯥꯝ ꯑꯃ ꯂꯩꯅꯔꯕꯅꯤꯅ ꯃꯆꯤꯟ ꯊꯤꯕꯁꯦ ꯀꯩꯁꯨ ꯉꯥꯡꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯔꯆ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯑꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯪꯅ ꯍꯩꯅ ꯇꯧꯖꯕ ꯅꯠꯆꯗꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯅ ꯖꯣꯍꯣ ꯉꯥꯡꯕꯗ ꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯁꯤꯒꯩꯁꯤꯒ ꯑꯦꯖ ꯂꯤꯃꯤꯠꯀꯤ ꯑꯣꯏꯔꯒꯅ 17 half to 21 GD ꯖꯦꯅꯔꯦꯜ ꯗ꯭ꯌꯨꯇꯤꯒꯤ ꯑꯣꯏꯔꯒꯅꯀꯣ 17 half to 21 years GDꯒꯤ ꯑꯣꯏꯅꯤ ꯑꯗꯨꯒ 17 half to 23ꯒꯤ ꯑꯣꯏꯔꯒꯅ ꯇ꯭ꯔꯦꯠꯃꯦꯟꯒꯤ ꯑꯣꯏꯅꯤ ꯁꯤꯒꯩꯁꯤꯒ 10 pass 45% ꯐꯪꯕ ꯇꯥꯕ ꯁꯕꯖꯦꯛ ꯑꯃꯗ 33 ꯃꯥꯔꯛꯇꯤ ꯑꯦꯠꯂꯤꯁ ꯐꯪꯕ ꯇꯥꯕ ꯑꯗꯣ ꯃꯌꯥꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯣ ꯑꯁꯤꯒꯩꯁꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯅꯤ 2020ꯗ ꯇꯧꯍꯧꯗꯕꯗꯣ 2021ꯗ ꯇꯧꯗ꯭ꯔꯣꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯟꯁꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯅꯣꯕꯦꯝꯕꯔꯒꯤ ꯔꯦꯂꯤꯒꯤ ꯗꯦꯠꯁꯨ ꯍꯥꯏꯖꯈ꯭ꯔꯦ 1ꯗꯩꯅ ꯗꯦꯠ 8 ꯐꯥꯎꯀꯣ ꯅꯣꯕꯦꯝꯕꯔꯒꯤ 2021ꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯐꯣꯝꯅ ꯊꯥꯖꯕꯅ ꯀꯩꯅꯣꯗ ꯊꯥꯔꯅꯤ ꯑꯥꯒꯁꯇ ꯊꯥꯔꯛꯀꯅꯤ ꯑꯦꯛꯖꯦꯛ ꯑꯥꯒꯁꯇ ꯑꯣꯏꯕ ꯌꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯣꯕꯦꯝꯕꯔꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯔꯒꯗꯤ ꯌꯦꯡꯕꯤꯌꯨ ꯀꯔꯝꯕ ꯃꯇꯝꯗ ꯐꯣꯝ ꯊꯥꯕ ꯑꯗꯨ ꯅꯪꯍꯧꯔꯒꯅꯤ ꯍꯌꯦꯡ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯌꯥꯎ ꯐꯪꯗꯣꯏꯗꯣ ꯔꯦꯂꯤꯒꯤ ꯑꯗꯨꯅ ꯑꯣꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯣꯛꯇꯣꯕꯔ ꯑꯣꯏꯔꯒꯗꯤ ꯅꯣꯕꯦꯝꯕꯔ ꯃꯅꯨꯡꯗꯗꯤ ꯁꯤꯌꯣꯔ ꯊꯥꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯅ ꯍꯣꯖꯥꯏꯒꯤ ꯑꯣꯏꯅꯗꯤ ꯖꯅꯋꯥꯔꯤ ꯅꯦꯛꯁ ꯏꯌꯔ ꯇꯥꯈ꯭ꯔꯦ 2022ꯒꯤ ꯑꯗꯨꯅ ꯅꯣꯕꯦꯝꯕꯔ ꯅꯠꯇ꯭ꯔꯒ ꯗꯤꯁꯦꯝꯕꯔꯗ ꯊꯥꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯁꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯃꯌꯥꯝꯁꯨ ꯑꯁꯤꯒꯤ ꯔꯦꯂꯤꯒꯤ ꯗꯦꯠꯇꯣ ꯍꯥꯏꯔꯕꯅꯤ나 ꯃꯌꯥꯝꯅ ꯀꯔꯝꯕ ꯃꯇꯝꯗ ꯐꯣꯝ ꯁꯕꯃꯤꯠ ꯇꯧꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯁꯦ ꯑꯞꯗꯦꯠꯁꯇꯤ ꯂꯥꯛꯄꯁꯨ ꯌꯦꯡꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯔꯕ ꯑꯩꯅ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯔꯕ ꯍꯥꯏꯌꯦꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯑꯩꯅ ꯐꯣꯔꯁ ꯇꯧꯔꯒ ꯁꯤ ꯊꯥꯍꯟꯗꯣꯏ ꯅꯠꯇꯦ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯕꯅꯤ ꯁꯤꯒꯩꯁꯤꯒ ꯄꯥꯝꯗꯕ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯃꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯅ ꯉꯥꯡꯕꯗ ꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯑꯗꯨꯅ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯐꯤꯃꯦꯜꯒꯤꯁꯨ ꯃꯌꯥꯝꯅ ꯐꯤꯃꯦꯜꯒꯤ ꯄꯥꯝꯃꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯦꯜꯒꯤ ꯉꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅ ꯍꯥꯏꯖꯔꯤ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯈꯪꯅ ꯍꯩꯅ ꯁꯤꯌꯔ ꯇꯧꯖꯕ ꯅꯠꯇꯦ ꯑꯩꯅ ꯈꯖꯤꯛ ꯑꯈꯪꯕꯗ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯅꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝꯕꯒꯤ ꯖꯣꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯄꯤꯕꯁꯦ ꯑꯌꯥꯝꯕꯅ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯅ ꯈꯖꯤꯛ ꯑꯈꯪꯕꯗꯣ ꯑꯩꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯅꯤ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯈꯪꯅ ꯍꯩꯅ ꯇꯧꯖꯕ ꯅꯠꯆꯗꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯩꯅ ꯎꯠꯆꯔꯤꯕꯁꯦ PDF ꯐꯥꯏꯜꯅꯤ ꯃꯌꯥꯝꯅ ꯖꯨꯝ ꯇꯧꯔꯒꯁꯨ ꯌꯦꯡꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯇꯧꯔꯒꯁꯨ ꯌꯦꯡꯕꯤꯌꯨ ꯃꯐꯝ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯍꯣꯖꯥꯏ ꯑꯃꯁꯨꯡ ꯁꯤꯜꯆꯔꯒ ꯃꯅꯤꯄꯨꯔꯒ
ꯑꯣꯏꯅ ꯍꯥꯏꯖꯕꯅꯤ ꯁꯤꯒꯩꯁꯤꯒ ꯃꯌꯥꯝꯅꯁꯨ ꯁꯤꯒꯩꯁꯤꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯃꯌꯥꯝꯅꯁꯨ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯇꯧꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯖꯨꯝ ꯇꯧꯔꯒ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯒ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ ꯑꯂꯤꯛꯄ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯍꯔꯥꯎꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯗ ꯈꯖꯤꯛ ꯊꯣꯔꯛꯇꯨꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤꯀꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ